ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯣꯚꯤꯗ-19ꯒꯤ ꯆꯩꯊꯦꯡ ꯐꯪꯗꯕ ꯂꯩꯕꯥꯛ ꯊꯣꯏꯗꯣꯛꯅ ꯌꯥꯎꯔꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯩ꯫ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯅꯥꯕꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯆꯦꯛꯁꯤꯟꯗꯕ ꯊꯧꯁꯥꯗꯕ ꯊꯣꯛꯂꯕꯗꯤ ꯁꯥꯊꯤꯔꯕ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯈꯌꯥꯠꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯌꯥꯅ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯁꯤꯃꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯁꯤꯕ ꯍꯤꯡꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯆꯔꯛꯂꯤꯕ ꯗ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯇꯦꯡꯀꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕ ꯃꯣꯍꯝꯃꯗ ꯍꯕꯤꯕꯨꯔ ꯔꯍꯃꯥꯟ, ꯃꯤꯌꯥꯝꯅ ꯑꯕꯣꯇꯣꯟ ꯑꯦꯂꯥꯏꯁ ꯕꯣꯅꯤ ꯃꯀꯛꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯖꯕ ꯃꯥꯔꯣꯇꯤ ꯀꯥꯔ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛ, ꯃꯔꯨꯑꯣꯏꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯐ꯭ꯔꯤꯗ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤ꯫ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯑꯦꯅꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯗꯤ ꯑꯍꯤꯡ ꯅꯣꯡꯊꯤꯜ ꯑꯅꯤꯃꯛꯇ ꯐ꯭ꯔꯤꯗ ꯁꯥꯔꯚꯤꯁ ꯇꯧꯖꯒꯅꯤ꯫ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯅꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯕꯣꯇꯣꯝꯕ ꯑꯦꯂꯥꯏꯁ ꯕꯣꯅꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤ ꯐꯔꯅꯤꯆꯔ ꯁꯨꯖꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔ ꯑꯗꯨꯅ ꯁꯦꯠ ꯆꯥꯗꯨꯅ ꯍꯤꯡꯖꯔꯤꯕ, ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ, ꯑꯗꯨꯕꯨ ꯆꯥꯕꯔꯥ ꯆꯥꯗꯕꯔꯥ ꯃꯤꯌꯥꯝꯒꯤꯅꯤ, ꯂꯩꯀꯥꯏꯒꯤꯅꯤ, ꯈꯨꯡꯒꯪꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯀꯠꯊꯣꯛꯄꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯆꯔꯕ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯕꯣꯇꯣꯝꯕ ꯕꯣꯅꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯒ ꯄꯦꯁꯦꯟ ꯀꯌꯥ ꯑꯃ ꯄꯨꯈꯠ ꯄꯨꯊ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯐꯥꯎꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯨꯅ ꯂꯥꯛꯆꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯍꯥꯛꯀꯤ ꯁꯤꯟꯁꯤꯌꯔꯤꯇꯤ, ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔꯗ ꯑꯦꯅꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯐ꯭ꯔꯤꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯐꯦꯁ ꯃꯥꯛ ꯎꯞꯁꯤ, ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯤꯠ 6ꯀꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯁꯤ, ꯁꯥꯄꯣꯟ ꯅꯠꯇ꯭ꯔꯒ ꯍꯦꯟ ꯋꯥꯁ ꯁꯤꯖꯤꯟꯅꯔꯒ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯃꯤꯟꯅꯁꯤ꯫ ꯑꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯃꯇꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯦ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫